ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ. ꯑꯗꯨꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯉꯔꯥꯡ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯈ꯭ꯔꯦꯀꯣ. ꯒ꯭ꯔꯨꯞ B ꯑꯃꯁꯨꯡ Cꯒꯤ ꯚꯤꯗꯤꯑꯣꯅꯤ ꯁꯤꯁꯦ. ꯒ꯭ꯔꯨꯞ B ꯑꯃꯁꯨꯡ Cꯒꯤ Aꯒꯤ ꯌꯥꯎꯗꯦꯀꯣ. ꯍꯥꯏꯗꯤ ꯃꯌꯥꯝ ꯒ꯭ꯔꯨꯞ B ꯑꯃꯁꯨꯡ Cꯒꯤ ꯐꯣꯝꯁꯦ ꯑꯣꯟꯂꯥꯏꯟꯗ ꯊꯥꯖꯤꯟꯒꯗꯕꯅꯦꯕ. ꯑꯗꯣ ꯑꯣꯟꯂꯥꯏꯟꯗ ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯊꯥꯖꯤꯟꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯁꯤ ꯐꯨꯜ ꯚꯤꯗꯤꯑꯣꯗ ꯎꯠꯆꯔꯒꯦ. ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯒꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯇ ꯇꯧꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯁꯦ www.recruitment.manipur.nic.in ꯁꯤꯗ ꯆꯪꯕꯤꯒꯅꯤ. ꯑꯗꯨꯒ ꯁꯤꯒꯤ ꯗꯥꯏꯔꯦꯛ ꯂꯤꯡꯛꯁꯦ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ. ꯑꯗꯨꯒ ꯃꯔꯨꯑꯣꯏꯕꯁꯤꯡꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯃꯥꯒꯤ ꯄꯣꯁꯁꯨ ꯈꯦꯠꯅꯕꯅꯦꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯁꯦ. ꯄꯣꯁ ꯑꯃꯈꯛꯇ ꯅꯠꯇꯦꯕ ꯂꯥꯛꯏꯁꯦ, ꯄꯣꯁꯁꯤ ꯌꯥꯝꯃꯦꯕ ꯒ꯭ꯔꯨꯞ B ꯑꯃꯁꯨꯡ Cꯒꯤꯗꯀꯣ. ꯑꯗꯨꯒ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕ ꯀꯥꯡꯕꯨ ꯊꯥꯕ ꯌꯥꯕ ꯑꯦꯛꯖꯥꯝꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯁꯤꯗ. ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈ꯭ꯔꯦ ꯉꯔꯥꯡ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯤꯒꯤ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ. ꯒ꯭ꯔꯨꯞ B ꯑꯃꯁꯨꯡ Cꯒꯤꯁꯦꯀꯣ. ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯌꯥꯝ. ꯍꯥꯏꯗꯤ ꯀꯔꯝꯕ ꯄꯣꯁ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯟꯅ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ. ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯍꯥꯟꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯕꯤꯔꯣ. ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯣꯝꯁꯦ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤ ꯍꯥꯏꯕꯗꯨ ꯑꯁꯤꯗ ꯌꯦꯡꯕꯤꯔꯣ. ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝ. ꯁꯤꯒꯤ ꯐꯣꯝꯁꯦ ꯇꯥꯡ 29 ꯉꯔꯥꯡ ꯑꯗꯨꯗꯒꯤ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯀꯣ. ꯑꯗꯨꯒ ꯖꯨꯟꯒꯤ ꯇꯥꯡ 28 ꯐꯥꯎ ꯊꯥꯖꯤꯟꯕ ꯌꯥꯏ. ꯊꯥ ꯑꯃꯨꯛꯀꯤ ꯃꯇꯝ ꯄꯤ. ꯑꯗꯨꯒꯤ ꯁꯤꯒꯤ ꯂꯥꯁ ꯗꯦꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏ ꯍꯥꯔꯠ ꯀꯣꯄꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯁꯨ ꯑꯃꯨꯛ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯆꯠꯂ ꯁꯕꯃꯤꯠ ꯇꯧꯗꯣꯏꯅꯦꯕ. ꯑꯗꯨ ꯁꯕꯃꯤꯠ ꯇꯧꯕꯒꯤꯃꯇꯝꯗꯨꯅ ꯑꯃꯨꯛ ꯖꯨꯂꯥꯏꯒꯤ ꯇꯥꯡ 35 ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯁꯕꯃꯤꯠ ꯇꯧꯒꯗꯕ ꯃꯌꯥꯝ. ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯡꯗꯤ ꯃꯣꯏꯅ ꯐꯣꯝ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏꯁꯤꯅ ꯔꯤꯖꯦꯛ ꯇꯧꯅꯤ ꯍꯥꯏꯕꯀꯣ. ꯑꯗꯨꯒ ꯃꯥꯒꯤ ꯒ꯭ꯔꯨꯞ B ꯑꯃꯁꯨꯡ Cꯒꯤꯁꯦ ꯑꯟꯔꯤꯖꯥർവ്ഡꯀ OBC ꯀꯥꯡꯕꯨꯒꯗꯤ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁꯦ ꯂꯨꯄꯥ 500 ꯂꯧꯋꯦꯕ. ꯑꯗꯨꯒ ꯁꯤꯗꯨꯜ ꯀꯥꯁ, ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ, PWD ꯀꯥꯡꯕꯨꯒꯤ나 ꯂꯨꯄꯥ 300 ꯂꯧꯕ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤ ꯄꯦꯃꯦꯟ ꯇꯧꯕꯁꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯄꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯔ ꯍꯥꯏꯔꯛꯀꯦꯀꯣ. ꯆꯥꯎꯔꯥꯛꯅ ꯍꯥꯟꯅ ꯍꯥꯏꯍꯧꯒꯦꯕ. ꯃꯥꯏ ꯁꯤ ꯄꯦ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ SBI ꯑꯦꯀꯥꯎꯟ, ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯆꯂꯥꯟ ꯗ꯭ꯔꯥꯐ ꯍꯥꯏꯅ ꯑꯃ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯂꯧꯊꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯗ ꯃꯥꯏ SBI ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯄꯤꯌꯦꯕ. ꯑꯦꯀꯥꯎꯟ ꯅꯝꯕꯔꯅꯦ, IFSC ꯀꯣꯗ ꯅꯝꯕꯔꯅꯦ ꯃꯥꯒꯤ ꯄꯤꯀꯣ. ꯍꯌꯦꯡ ꯉꯁꯥꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯁꯥꯕꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯕꯅꯤ. ꯑꯗꯨꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯨꯗ ꯑꯩꯈꯣꯏ ꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁꯦ ꯊꯥꯖꯤꯟꯗꯣꯏꯅꯦꯕ ꯃꯌꯥꯝ ꯀꯣ. ꯑꯗꯨ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯕ ꯇꯥꯔꯦ. www.recruitment.manipur.nic.in ꯁꯤ ꯆꯪꯉꯅꯤ. ꯑꯗꯨꯒ ꯁꯤꯗ ꯍꯦꯛ ꯆꯪꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯏꯟꯇꯔꯐꯦꯁ ꯑꯃ ꯊꯣꯛꯂꯛꯑꯅꯤꯀꯣ. ꯑꯗꯨꯒ ꯔꯥꯏꯠ ꯍꯦꯟ ꯁꯥꯏꯗꯇ ꯂꯩꯔꯤꯕ 3 ꯗꯣꯠꯁꯤꯗ ꯅꯝꯕꯤꯔꯣ. ꯍꯥꯏꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ. ꯗꯦꯁꯛꯇꯣꯞ ꯁꯥꯏꯠꯁꯤꯗ ꯇꯤꯛ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯗꯦꯁꯛꯇꯣꯞ ꯁꯥꯏꯠꯇ ꯆꯦꯟꯖ ꯇꯧꯔꯛꯑꯅꯤꯀꯣ. ꯑꯗꯨꯒ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩ ꯎꯠꯂꯛꯑꯒꯦ. ꯑꯗꯨꯒ ꯃꯥꯒꯤ ꯆꯍꯤꯁꯤꯅ ꯃꯌꯥꯝ ꯆꯍꯤꯁꯦ ꯆꯍꯤ 19ꯗꯒꯤꯅ 90 ꯐꯥꯎ ꯍꯥꯏꯕꯅꯦ. ꯆꯍꯤ 19ꯗꯒꯤ 90 ꯐꯥꯎ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯒꯨꯝꯕ SC ST ꯒꯨꯝꯕ ꯂꯩꯗꯅ ꯃꯣꯏꯒꯤ ꯑꯗꯨꯝ OBC ꯒꯨꯝꯕ ꯑꯣꯏꯔꯁꯨ ꯃꯣꯏꯒꯤ ꯑꯦꯛꯁ ꯔꯤꯂꯦꯛꯁꯦꯁꯟ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯇꯧꯕ ꯃꯌꯥꯝ ꯂꯩꯌꯦꯕ. ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ. ꯑꯗꯨꯅ ꯆꯍꯤ ꯌꯥꯝꯃꯒꯁꯨ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯕ ꯁꯤ ꯊꯕꯛꯁꯦ ꯃꯌꯥꯝ ꯀꯣ. ꯑꯗꯨꯒ ꯑꯁꯤꯗ ꯂꯩ ꯁꯤꯒꯨꯝꯕ ꯐꯣꯔꯃꯦꯠ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯃꯌꯥꯝ ꯀꯣ. ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯍꯥꯟꯅ ꯍꯥꯏꯔꯛꯀꯦ. ꯑꯍꯥꯟꯕꯗ ꯃꯣꯏꯅ ꯍꯥꯏꯁꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧ ꯍꯥꯏꯕ. ꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ. ꯑꯍꯥꯟꯕꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯋꯦ ꯃꯣꯏꯁꯦ. ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ once you have registered with MU online recruitment portal, you need to log in to your account using the login credential. ꯍꯥꯏꯗꯤ ꯅꯪꯒꯤ ꯂꯣꯒꯤꯟ ꯀ꯭ꯔꯦꯗꯦꯟꯁꯤꯌꯦꯜ, ꯅꯪꯒꯤ ꯌꯨꯖꯔ ꯅꯦꯝꯕꯨ ꯑꯣꯏꯔꯁꯨ, ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯑꯣꯏꯕ, ꯄꯥꯁꯋꯥꯔꯗ ꯑꯣꯏꯔꯁꯨ, ꯅꯪ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯈꯔ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯨꯝꯕ ꯏꯃꯦꯜꯒꯨꯝꯕ ꯍꯥꯞꯇꯣꯔꯤꯕ. ꯑꯗꯨ ꯃꯇꯝꯗ ꯅꯪꯒꯤ ꯌꯧꯔꯛꯑꯅꯦꯕꯀꯣ. ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯅꯠꯇ꯭ꯔꯒ ꯏꯃꯦꯜꯗ ꯃꯣꯏꯅ ꯊꯥꯕꯤꯔꯛꯑꯅꯦꯕ ꯅꯪꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ, ꯄꯥꯁꯋꯥꯔꯗ ꯀꯩꯀꯩꯗꯣ. ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯣꯒ ꯏꯟ ꯇꯧꯗꯣꯏꯅꯦꯕ ꯃꯌꯥꯝ. ꯂꯣꯒ ꯏꯟ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯥꯐꯇꯔ ꯑꯦꯛꯇꯤꯚꯦꯠ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯞꯂꯣꯗꯤꯡ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯦꯟ ꯁꯤꯒꯅꯦꯆꯔ, ꯐꯣꯇꯣꯒ꯭ꯔꯥꯐꯅꯦ ꯁꯤꯒꯅꯦꯆꯔꯅꯦ ꯑꯞꯂꯣꯗ ꯇꯧꯔꯅꯤ. ꯑꯗꯨꯒ ꯅꯪ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯐꯤꯜ ꯑꯞ ꯇꯧꯔꯅꯤꯀꯣ. ꯑꯗꯨꯒ ꯃꯥ ꯍꯥꯏꯁꯦ ꯃꯦꯟꯗꯦꯇꯔꯤ ꯕꯤꯐꯣꯔ ꯌꯨ ꯑꯦꯄ꯭ꯂꯥꯏ ꯚꯦꯀꯦꯟ ꯄꯣꯁ. ꯅꯪꯅ ꯚꯦꯀꯦꯟ ꯄꯣꯁꯇꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯃꯣꯏꯅ ꯇꯧꯗ ꯌꯥꯗꯕ ꯀꯥꯡꯕꯨꯁꯦ ꯐꯣꯇꯣꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯞꯂꯣꯗ ꯇꯧꯕ. ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯦꯄ꯭ꯂꯥꯏꯠ ꯐꯣꯔ ꯚꯦꯀꯦꯟ ꯄꯣꯁ. ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯅꯪ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯌꯥꯔꯅꯤ ꯚꯦꯀꯦꯟ ꯄꯣꯁ ꯑꯍꯥꯡꯕ ꯀꯩꯀꯩꯅꯣ ꯍꯥꯏꯔꯒꯀꯣ. ꯌꯨ ꯀꯦꯟ ꯑꯦꯄ꯭ꯂꯥꯏ ꯃꯣꯔ ꯗꯦꯟ 1 ꯚꯦꯀꯦꯟ ꯄꯣꯁ. ꯁꯤꯗ ꯃꯥ ꯍꯥꯏꯁꯤꯅ ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯅ
ꯅꯪꯒꯤ ꯊꯕꯛꯇꯣ ꯅꯪ ꯄꯥꯝꯕ ꯊꯕꯛ ꯑꯅꯤ ꯌꯥꯎꯔꯦ ꯈꯜꯂꯁꯤꯅꯦꯀꯣ ꯅꯪꯒꯤ ꯃꯍꯩꯒꯤ ꯊꯥꯛꯇꯁꯨ ꯆꯥꯟꯅꯕ ꯑꯅꯤ ꯇꯧꯅꯤꯡꯉꯒꯗꯤ ꯊꯕꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝ ꯑꯅꯤ ꯊꯥꯖꯤꯟꯕ ꯌꯥꯏꯑꯕ ꯑꯅꯤ ꯊꯥꯖꯤꯟꯒꯗꯕꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯗꯣ ꯄꯦ ꯇꯧꯕ ꯇꯥꯕ ꯑꯗꯨꯒ ꯍꯥꯎ ꯇꯨ ꯑꯦꯄ꯭ꯂꯥꯏ ꯍꯥꯏꯔꯛꯑꯦ ꯑꯍꯥꯟꯕꯗꯀꯣ ꯍꯥꯎ ꯇꯨ ꯑꯦꯄ꯭ꯂꯥꯏꯁꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯦꯄ꯭ꯂꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯁꯦ ꯑꯍꯥꯟꯕꯗ ꯁꯥꯏꯟ ꯑꯞ ꯇꯧꯔꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯅꯤ ꯁꯥꯏꯟ ꯑꯞ ꯇꯧꯔꯅꯤ ꯕꯦꯡ ꯗ꯭ꯔꯥꯐ ꯗꯤꯃꯥꯟ ꯇꯧꯔꯅꯤ ꯑꯞꯂꯣꯗ ꯇꯧꯔꯅꯤ ꯄ꯭ꯔꯣꯐꯥꯏꯜ ꯏꯟꯐꯣ ꯇꯧꯔꯅꯤ ꯄꯣꯁ ꯐꯣꯔ ꯑꯦꯄ꯭ꯂꯥꯏ ꯈꯜꯂꯅꯤ ꯑꯗꯨꯒ ꯄꯣꯁ ꯐꯣꯔ ꯑꯦꯄ꯭ꯂꯥꯏ ꯐꯣꯔ ꯄꯣꯁ ꯈꯜꯂꯀꯥꯟꯗ ꯅꯪꯒꯤ ꯁꯕꯃꯤꯠ ꯇꯧꯔꯅꯤ ꯃꯔꯨꯑꯣꯏꯕꯁꯤꯡꯗꯣ ꯗꯥꯎꯟꯂꯣꯗ ꯑꯗꯨꯒ ꯅꯪ ꯍꯥꯔꯠ ꯀꯣꯄꯤꯁꯤꯡꯗꯣ ꯐꯖꯅ ꯁꯦꯝꯃꯀꯥꯟꯗ ꯃꯣꯏꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯀꯩꯅꯣꯁꯤꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯟꯆꯤꯄꯨꯔ ꯍꯥꯏꯔꯤꯕ ꯃꯣꯏ ꯃꯐꯝꯁꯤꯗꯀꯣ ꯆꯠꯂꯀꯥꯟꯗ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯁꯕꯃꯤꯠ ꯇꯧꯒꯗꯕ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯂꯥꯁ ꯗꯦꯠꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯖꯨꯂꯥꯏꯒꯤ ꯇꯥꯡ 35 ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯁꯤ ꯍꯥꯔꯠ ꯀꯣꯄꯤꯁꯦ ꯊꯥꯖꯤꯟꯒꯗꯕꯅꯦꯕ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩꯁꯦ ꯎꯠꯂꯛꯑꯒꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟ ꯕꯣꯛꯁ ꯍꯪꯉꯛꯑꯣ ꯑꯗꯣ ꯏꯁꯥꯅ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯈꯪꯅꯤꯗꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯦꯕ ꯁꯥꯏꯟ ꯑꯞ ꯇꯧꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕꯗꯨ ꯂꯣꯏꯔꯒ ꯂꯣꯒ ꯏꯟ ꯇꯧꯔꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦꯕ ꯊꯕꯛꯁꯦ ꯑꯗꯨꯅ ꯁꯥꯏꯟ ꯑꯞ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯁꯥꯏꯟ ꯑꯞꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯔꯦ ꯁꯥꯏꯟ ꯑꯞ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯀꯥꯎꯟ ꯑꯦꯛꯇꯤꯚꯦꯁꯟ ꯂꯣꯒ ꯏꯟ ꯊꯥ ꯂꯩꯁꯦ ꯁꯥꯏꯟ ꯑꯞ ꯃꯄꯥꯁꯤꯗ ꯅꯝꯕꯤꯔꯨꯕ ꯃꯌꯥꯝ ꯁꯥꯏꯟ ꯑꯞ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯒ ꯑꯗꯨ ꯀ꯭ꯔꯤꯌꯦꯠ ꯑꯦꯀꯥꯎꯟ ꯍꯥꯏꯅ ꯑꯃ ꯊꯣꯛꯂꯛꯑꯦꯀꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯑꯃ ꯊꯣꯛꯂꯛꯑꯦ A unique email address is required for each unique account of Manipur University Recruitment Portal. If you don't have an email address, please create an email account for smooth communication with us. ꯍꯥꯏꯗꯤ ꯏꯃꯦꯜ ꯑꯦꯀꯥꯎꯟ ꯑꯃ ꯏꯁꯥꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯇꯥꯏꯕ ꯁꯤꯗ ꯍꯥꯞꯇꯣꯏꯁꯦ ꯃꯔꯝꯗꯤ ꯅꯪ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯅꯪꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯀꯩꯀꯩꯅ ꯃꯔꯨ ꯑꯣꯏꯕꯁꯤꯡꯗꯣ ꯃꯣꯏꯒꯤ ꯑꯣꯐꯤꯁꯇꯒꯤ ꯍꯧꯖꯤꯛ ꯁꯤ ꯀ꯭ꯔꯤꯌꯦꯠ ꯑꯦꯀꯥꯎꯟ ꯇꯧꯔꯀꯥꯟꯗ ꯊꯥꯔꯛꯀꯅꯦꯕ ꯑꯗꯨꯅ ꯅꯪ ꯀꯩ ꯗꯔꯀꯥꯔ ꯇꯥꯏꯕ ꯏꯃꯦꯜ ꯑꯦꯀꯥꯎꯟ ꯑꯃ ꯅꯁꯥꯒꯤ ꯗꯔꯀꯥꯔ ꯇꯥꯏ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕꯀꯣ ꯏꯃꯦꯜ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯞꯄꯅꯤ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯁꯋꯥꯔꯗ ꯁꯦꯝꯖꯔꯅꯤ ꯑꯗꯨꯒꯤ ꯅꯁꯥꯒꯤ ꯃꯤꯡ ꯍꯥꯞꯄꯅꯤ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯅꯤ ꯅꯪ ꯖꯦꯟꯗꯔ ꯈꯜꯂꯅꯤ ꯗꯦꯠ ꯑꯣꯐ ꯕꯥꯔth ꯍꯥꯞꯄꯅꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯅꯪꯒꯤ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟꯁꯤ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯑꯦꯀꯥꯎꯟꯁꯦ ꯀ꯭रिꯌꯦꯠ ꯇꯧꯗꯣꯏꯅꯦꯕ ꯃꯌꯥꯝꯁꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯁꯤꯟꯕꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯛꯑꯒꯦ ꯑꯩꯒꯤꯁꯨ ꯀꯣ ꯑꯗꯨꯒ ꯎꯠꯂꯛꯑꯒꯦ ꯑꯃꯨꯛ ꯏꯃꯦꯜ ꯍꯥꯞꯄꯤꯔꯅꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯤꯔꯅꯤ ꯄꯥꯁꯋꯥꯔꯗꯇꯣ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯕꯤꯔꯣ ꯄꯥꯁꯋꯥꯔꯗ ꯍꯥꯞꯄꯣ ꯑꯗꯨ ꯃꯊꯪꯗ ꯅꯪꯅ ꯃꯃꯥꯡꯗ ꯄꯥꯁꯋꯥꯔꯗ ꯍꯥꯞꯄꯤꯔꯣ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯀꯟꯐꯥꯔꯝ ꯄꯥꯁꯋꯥꯔꯗꯇꯣ ꯑꯃꯨꯛ ꯍꯥꯞꯄꯤꯔꯣ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝ ꯃꯤꯡ ꯍꯥꯞꯄꯁꯦ ꯏꯁꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯂꯩꯕꯗ ꯍꯥꯞꯄꯤꯌꯨꯀꯣ 10 ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯂꯩꯈꯤꯕꯗꯣ ꯆꯞ ꯃꯥꯟꯅꯅ ꯁꯤꯗ ꯍꯥꯞꯄꯤꯔꯣ ꯑꯦꯗ꯭ꯔꯦꯁ ꯍꯥꯞꯄꯣ ꯅꯪ ꯗꯦꯠ ꯑꯣꯐ ꯕꯥꯔth ꯍꯥꯞꯄꯣ ꯅꯪ ꯃꯦꯜꯂ ꯐꯤꯃꯦꯜꯂ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯁꯤꯗꯩ ꯈꯜꯂꯣ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯅꯪ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟꯁꯦ ꯁꯤꯗ ꯇꯤꯛ ꯇꯧꯔꯣ ꯑꯗꯨꯒ ꯀ꯭ꯔꯤꯌꯦꯠ ꯑꯦꯀꯥꯎꯟꯗ ꯅꯝꯃꯀꯥꯟꯗ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯑꯦꯀꯥꯎꯟꯗ ꯅꯝꯕꯤꯔꯁꯤ ꯑꯗꯨꯒ ꯍꯥꯏꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯌꯨ ꯑꯥꯔ ꯅꯥꯎ ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯍꯥꯏꯔꯦꯀꯣ ꯄ꯭ꯂꯤꯖ ꯑꯦꯛꯇꯤꯚꯦꯠ ꯌꯣꯔ ꯑꯦꯀꯥꯎꯟ ꯕꯤꯐꯣꯔ ꯌꯨ ꯀꯦꯟ ꯂꯣꯒꯏꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯋꯦ ꯑꯦꯀꯥꯎꯟꯁꯦ ꯍꯥꯏꯗꯤ ꯑꯩ ꯏꯃꯦꯜꯗ ꯃꯦꯁꯦꯖ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯂꯥꯛꯑꯦ ꯑꯩ ꯑꯣꯜꯂꯛꯀꯦ ꯏꯃꯦꯜꯗ ꯑꯃꯨꯛ ꯆꯪꯉꯒꯀꯣ ꯃꯣꯏꯁꯤꯗꯁꯨ ꯊꯥꯔꯦ if you did not receive the activation email please check your junk spam folder you need to re-register ꯂꯥꯜꯂꯒꯗꯤ ꯏꯃꯦꯜꯗꯣ ꯑꯃꯨꯛ ꯔꯦꯖꯤꯁꯇꯔ ꯇꯧ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯔꯅꯦꯕ ꯏꯃꯦꯜꯗ ꯍꯧꯖꯤꯛ ꯃꯦꯁꯦꯖ ꯂꯥꯛꯄꯗꯨ ꯌꯦꯡꯉꯨꯔꯁꯤ ꯀꯣ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯁꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯄꯣꯔꯇꯦꯜ ꯌꯨꯖꯔ ꯑꯦꯀꯥꯎꯟ ꯑꯦꯛꯇꯤꯚꯦꯁꯟ ꯀꯣꯗ ꯍꯥꯏꯔ ꯏꯃꯦꯜꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯏ ꯀꯣꯗ ꯅꯝꯕꯔꯁꯤ ꯁꯤꯗ ꯊꯥꯔꯛꯑꯦ 482823 ꯀꯣ ꯁꯤ ꯑꯦꯛꯇꯤꯚꯦꯁꯟ ꯀꯣꯗꯁꯦ ꯑꯩ ꯍꯣꯔꯦꯟ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯦꯛ ꯌꯣꯔ ꯑꯦꯀꯥꯎꯟ ꯁꯦꯀꯨꯔꯤꯇꯤ ꯚꯦꯔꯤ seriously Manipur University will never email you and ask you to disclose or verify your MU recruitment password, credit card, or banking account number. If you receive a suspicious email with a link to update your account information, do not click on the link. Hadi scam gum kaigum yam thoedana atopa moidegi nattaba khotaba sogumbasingi laoy haba laagadi पुलिस कंप्लेन तौबी मैं अभी एक्टिवेशन कोड से लेरे गो टू अकाउंट एक्टिवेशन पेज से थार चंगसु याबको नत्रगस सोम नाकन की साइड चंगसु सोम नाकन चंगसेबको था लेरे तो गो टू एक्टिवेशन पेज से चंगेदना प्लीज एक्टिवेट योर अकाउंट है अकाउंट से कमाय एक्टिवेट तौन है लिंक चंगानी ईमेल हजी हापीब ईमेल सिदा हापसिलनी अदुगोई कोड नंबर हजी कोड नंबर माई ईमेल द लापदो अदु कोड नंबर द हापसिनदुनेबा अदु मैं हजी हापमिनरसी अदुगा मु येंगसिको
aduna je ai je hapchile ai email hape adu ai activation code hape aduga mu account si activate tarasi myam activate accounts ta click tawirasi account si activate tawdineba okay please activate activate tawre myam email da mu message lai ai yangalage ko activate tawlu ramina kadawdino ha matamna login taw yare go to login page se thare je se sang login tawdineba ai activate tawdo confirm oirabo oidabra habra email da mu lakhre email da mu yenga ulage ko to ai sta message lai email da mu yo dear I ming haire welcome to Manipur University recruitment portal hairaga aigi account activation gi neba ji activate tawram no account da you have registered your account with us thank you from the team of Manipur University recruitment portal haire your account has been successfully activated click here login taw yare ba je ko and paste the browser to login sigi link se salaga dum login tawr share isne si link sida natraga junga sagi link yahore den activate tawbige adu login tawdo kai kai darka tage sida haire makada you can login with your registered email or mobile number na mobile number hakbi dana tra email do hapaganda login tawdine ba password tina hajinga sai password create tawgibdo adu password hapaga login tawro aduga nang password se share taw no pa kana fu to ko hauji ai nga side login page tam sang ai olage ko adu login tawge apply tawrsi me sigi step sina tra sagi do si leire adu login tawrsi login tawno gi damak ta go to login page sai si damu click tawirani me click tawrakana ai gi email natra mobile number sa mana haire man se email tharak ko ko aduga ai password to nammo aduga submit tawrosini adu hajik ai namage no gi sunammo adu yengminarsi ai hajik mayam ai email suname password suname aduga hajik ai submit tawrage submit button jida tawdini ko login tawnabage submit button sida naminarsi ai phone da ne thajilije phone thajilaju kasu kaidi samane khara kano taw password save tawro haire ai isagi browser ni na save tawraju kasumta kaidi ko save tawsilo save to namo aduga magi haire term and condition je kamai tawdino se sigi once mayam khoigi ek kano se create tawradi ko haije form fill up changa si tawbo lo hewduraga ju ko hayeng thajin ge ju kasu kaidre bagi register ai hai email ga password ka ning singa ga di login page sangani login tawraga na continue dum tawbi ai form fill up thajin ba se ko adu ahan bada mayam si kamai thajin ha matam ahan bada moi haire step by step ahan bada photo and signature thajin ga da ba adugi mathangda form fill up tawrani adugi mathangda apply and payment tawdine aduga status check tawbi yare amna photo si da upload tawdini ba photo gi size kya oyo ba ma haise maximum upload limit page 20 kb oigada ba make your photo within size aduga 180 dagina 240 fogi pixel size oigada ba aduga adudagina 360 dagina 480 foki manungda laiba pixel size ta convert toroga chawbugi size na 20 kb oigada ba khogi photo sina ko aduga signature sina kya oyo ba 8 kb ohengada ba 8 kb sina kai 330 into 98 pixel dagina in between 4 kb dagina 7 kb foki manungda lehengada ba sineba adu photo semnaro adu photo ga signature ga thagal asi ai sem kana mo thagal agi yengminarse aduga ai ge photo hape ai signature hape mayam ko aduga photo signature ge saba haitaba mi yaroga su dum comment box taro adum haijara ge kamai sa dum no ko adu ai si hape si upload matung na mayam kamai taroni ha matamda upload tawiro hana ko upload tawri upload tawkre ko upload tawri ko the upload tawgi success haire photo image upload harga edit photo successfully thare ko signature successfully tawre adu lora matung na khoina upload tawlora matung na kai tawni ha matamda next da click tawgada mu ma ko si next da click tawrani aduga step by step form fill up apply taw yarani choose tawrakana form fill up haiba muthule em do upload tawlora matungda form fill up se kai no man taw hai se matum sida haire form fill up personal information aigi ming lere baba gi ming mama gi ming date of birth amuk sa mana hapada bai certificate yawbodo sex se khalani marital status married or unmarried aigi address hapani pin code hapani email contact handai hape permanent address hapani nang permanent address ga same as correspondent address hajik laibe address ko manaragadi tik tawbiro sita ko
ꯑꯅꯤ ꯊꯣꯛꯅ ꯃꯦꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯃꯈꯛꯇꯪ ꯃꯦꯜꯂꯁꯨ ꯌꯥꯔꯦ ꯅꯪꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯗꯣꯃꯤꯁꯥꯏꯜꯁꯦ ꯑꯁꯤꯁꯤꯡ ꯇꯤꯛ ꯇꯧꯕꯤꯔꯣ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯍꯥꯞꯄꯤꯔꯣ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯀꯥꯗꯃꯤꯛ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ 10 ꯐꯥꯎꯀꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦ ꯍꯥꯏꯔꯒꯅ 10 ꯐꯥꯎꯀꯤ ꯈꯜꯂꯣ ꯑꯇꯣꯞꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯈꯟꯒꯦ ꯍꯥꯏꯔꯒꯅ ꯑꯗꯨ ꯈꯜꯂꯣ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯅꯪ ꯁꯤꯗ OBC ꯖꯦꯅꯔꯦꯜ ꯀꯩꯀꯩ ꯍꯥꯏꯕꯗꯣ ꯈꯜꯂꯣ ꯑꯗꯨꯀꯥꯟꯗ ꯗꯤꯁꯦꯕꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯦ ꯑꯣꯏꯔꯒꯅ ꯑꯣꯏꯔꯦ ꯌꯦꯁꯇ ꯑꯣꯏꯗ꯭ꯔꯒꯅ ꯑꯣꯏꯗꯦ ꯅꯣꯗ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ मागी फॉर्म सिदा हाइरे 12 सुबदा टीचिंग प्रोफेशनल रिसर्च एंड एम्प्लॉयमेंट एक्सपीरियंस ना एक्सपीरियंस एनी सर्टिफिकेट लेरगदी मेंशन बिरो लेत्रगदी थादोपिरामो कसु काइतेको अदुगा टोटल टीचिंग सर्विस एक्सपीरियंस हाइरकाना नंग सिदा हाना टीचिंग एक्सपीरियंस ओइरमगदी सही दो सिदा सी पौना हापिरो ओइद्रगदी कसु काइदे दम थममो अदुगा सेव बटन नमगदबा अदो जे फॉर्म फिल अप तौगे अदुगा मु हेरागे अदुगा मैम हजिक मेनब लोरे सिगी मरु ओइना मैम खोइगी सर्टिफिकेट की पास तौब खोटपगी मेनबसे खतंग फजन येंग मेनबियो हाइदि मै अखोइना हाय हार्ड कॉपी दो अखोइना हाय ओरिजिनल मागी कै सबमिट तौदिनिदना मोइ चटलगाना हाइदि डॉक्यूमेंट सिंग दो जेरोक्स पु तौरसु अखोइगी हाइदि ओरिजिनल अदुगुम्बदा जेरोक्स तौ मोइ सबमिट तौदिनिना अखोइनि सिदा मेंशन गिबदा चप मानना अखोइ आदसु हापियोबको सिदा मेंशन गिबदो चप मानना आदसु थादनिना सोइदबिदा मिस्टेक तौदबिदा मेनबिरो सिसिदि फॉर्म फिल अप तौदरसे अखोइना एक्सपीरियंस ओइबा कंगुगिन ओइद्रगदि कसु काइदे अदुगा अदु लोर मतुंगदा सेव तौमिनरसि मैम सेव तौरमदाइदा कंफर्म सबमिट तौरबसि कंफर्म ओइरबा हाइरे आइना ओइरे हाइरगे सबमिट तौरगे सबमिटिंग तौरेको अदुगा नेक्स्ट स्टेप तमु लाए नेक्स्ट स्टेप तो कई लाक्तिनो यंगमिनरसि मखादा थरे you have successfully saved the form fill up हाइरको अदुगा नेक्स्ट स्टेप तो तौदिसि मैम हाइरके हाइदि मैम सिगिसे फॉर्म फिल अप से अमुकसुम समान थोलेदना कैसुम खलुनो द योर फॉर्म इज अपडेटेड इट सेव गो टू द नेक्स्ट स्टेप हाइरदिको सेव तौरबने लोइरबनेबा अदु लोइर मतुंगना फॉर्म फिल अप तौ लोइर मतुंगना नेक्स्ट चलसी नेक्स्ट कइनो अप्लाई एंड पेमेंट सितम क्लिक तौबिरनि मैम सी अप्लाई एंड पेमेंट सित क्लिक तौर मतुंगना मोइ फॉर्म अमु थोले पोस्ट वैकेंसी है को पोस्ट अप्लाइड फॉर करी पोस्ट की कोई अप्लाई तौसे कैटेगरी से करीनो अदुगा आइना पेमेंट तौदब अमाउंट के थोले फॉर्म फिल अप तौस लोसिले मैम को पोस्ट से कई पोस्ट न खलनी स्टैटिस्टिकल ऑफिसर प्रोफेशनल असिस्टेंट गिरा फोटोग्राफर गिरा देन माई पोस्ट तो साइ मैम पीग्रे को डाटा एंट्री ऑपरेटर गिरा ड्राइवर गिरा प्लम्बर स्क्रैप कारपेंटर मल्टीटास्किंग स्टाफ फॉर एग्जांपल से मैं मल्टीटास्किंग स्टाफ से हापगे अदुगा पोस्ट अप्लाई कोड से 24 ने दुम थोलेको अदुगा कैटेगरी से कैटेगरी नो ऐसे एस सी ने हारगे शेड्यूल कास्ट ने हारगे अदु अगी फी पेमेंट दो साइड क्या ने एस सी दे रुपा 400 ने को रुपीस 3 मखादसु थारि तो UR OBC मोई कंगुगिना लुपा 500 SC ST PWD लुपा 300 अदुकांदा डिमांड ड्राफ्ट डिटेल DD नंबर DD अमाउंट DD डेट हाइन थोले तगी पेमेंट तौरनी चेक पेमेंट तौब मतन अखोइगी सी DD नंबर डिमांड ड्राफ्ट नंबर हाइन दुद यावबनि पेमेंट तौ लोइरकांदको द डिमांड ड्राफ्ट नंबर प्रूफ ओइना सिदा हापगदबा DD अमाउंट हारगदी नंग SC ST PWD ओइरगदी लुपा 400 निदना लुपा 400 दो सिदा हापगदबा अदुगा नंगना DD डेट हाइदि नंगना दुदा डिमांड ड्राफ्ट थाजिन नुमित तो ngasi पी तौरगदी ngasi हापिरो अदुगा अप्लाई एंड सबमिट तौबिरो अदु लोइर मतुंगदा स्टेटस ता संगो स्टेटस ता फॉर्म थाजिन बदि सिगी पेमेंट तौर लोइरेबा मैम लोइरकान नंगी फॉर्म दो स्टेटस संग कान तप तौरो डाउनलोड तौ लोइरकान नंगी डॉक्यूमेंट मरी लेनबा सिंगदुने अदुगा नंगी सिगी रिसिप्ट सिंग जो हापतनेबा नंग पेमेंट तौरे हाइबा प्रूफ के डिमांड ड्राफ्ट काक दो हापजलकांदा मोगी लास्ट डेट की ममांगदा नंगना चलकाना कंचीपुर मोगी स्कूल दा MU दा चलकाना सबमिट तौगदबा मैम अदुमाइन तौरकाना सबमिट तौबियो सिगी अखोइना एप्लीकेशन फॉर्म सिदा सिंथोअनी अदुगा मरी लेनबा नंग असै सर्टिफिकेट की किने सिंगबदो चलकाना अदुमाइन सबमिट तौबिरो अदुगा वीडियो सी साइड लोसिंजरगे and thank you so much guys for watching the video and bye for now. Bye bye.